Manipuri Wari Pambi Channel na tabiriba punamakpu amuhana taram noksari ngasisu mayamgi ngaihak pothananabagidamak anauba Manipuri wari masa amakak puduna laksari wari masa sigi maming Saithabi Malem wari masa sigi aibi Siza Guru Mayum Susitra Devi wari masa sigi ngaihak taminarasi Korau hanbasu arangba mangal galoinana taibang pumbada thauna pirage matagum tholakpa tanphamni sauba walking satlubagi halakpada plastic khaw ani khaksu paiduna imungda sanglai mahaki loinabi tampha ayukki thaba ingkhang loiraga irujaba loiraga korau hanbabu koromnaba phiseng setuna thoglai sauba potsingdo thamnaba chaksang tamna sanglai thamlaga liliba furitki mathak thangbado lauthokलाga Thoke tawbada tamphana paibagum phat changsilaklaga mapuroibada yenglaga hairakhibani makhoi mapa ngarang ahingi khudi post khingbadubu karigine haige chawba furito lengjumda yan khatuna khumlai aina tamge khalingai da nanghororoi matagum ngarak pina ngala ke matawgum hangbana halida lai karamna khoromlakke awang laikai gi sesado police na fakhre haine tampha ngakna ipapa khana hanglakhibani Karigi mabu kari thabak tauge ibadi I hainai nate phabagi sega yauraga faribro madi mayumgi khanbada mayumsu panjadrabadubo nate makhoi mapa mabu hojik matamgi drakka do lona tauduna senthok lambi yenglaba jalaba ado madi more su satte sauba tapna tamphana leptana nganglibado taraga noktuna nang loina nganglone pau tamliba saine aina wahai amatang hairaga nangna maramdo thiduna lairone tampha mapuroibagi wa duda ngang ba sap lepi chawbana thada duna thamleba khawdo laukhallaga polangda hapchili chawba tampha gi matawdu da noklaga hanglai saudi ro ayukni sana thangna bohonaro aine nangna khangningbado hairakke tampha haipet sauningna kol laukhalli chawbana makha tarai ise sado nungaite Ataigi natene mahagna iyubaduna maram oiraga faribani tampha wa nganglaroi khanduna lairubada wa ado tarubada thajadra hanglakhi ha ibabu police na faba noklaga makha tarai imana pokpadai tadri loire hai sauba tampha gi wa ado da makha tarai hoi mane iba isai ama matamasigi yawlup amana phonglura male madugi isai tarubadagi kari khungang noma haine Maduda laiba laik laisu haibasu haitabasu punsillaga ihau laklai haiduna kunadugi pradhana police ta complain lakpadagi isai sakpado hara fabajani sa thangaliba tampha chawbugi waduda thajadraduna hanglai madubu oiba yabrane chintho oirini chawba tampha gi mathong khangdaba matawadu hairai nangna wari se phajana taraga wanganglao isai sakpasingna makhoi di sel gi sakpani Irakpa mina ibagi sakpani hairakla male tampha noklaga hairai makhoi mapa aidum isai ado taningle pungning olhan mangamba isai ka sulai boire chawba tampha gi wa ado da sauningba poklabani adubu noklaga hairakhibani mama nangi na tawasibu lairik mayak chattaba miga sumaline thaina bharat ki lan da hindi isai sakpi Latagi isai na lanmi singi thauna haptuna sauna mai pakhan ki haiduna manaka pi khibagi wari lairibani ko nangne sadu loisilu tampha ikhan khanthadana kumla I sagi diwa birunu ise sadi lata nate isai su sakte migi apau bi duga changdam na biribadu bo sauba ngangba talabra khangde khara sauning na hairai nangdi sai ga do tarbasu karimata khanglaroi lata na saklibado Isesa gumba aibi duna iba ahal singna thangdagi kolom na hena maya thawi haibaduni sado mapanu purau tamphadi itau tauna adum laihawi noklaga matom ta khanjahawi thangdagi kolom na thawi haisi kari pramano thangbu ensang semnari badubu kalamga karamna maragadawri aina lairik yamna haiba yaude haiduna hekta haijunba mali fai Nasidi thangi mating khangan bo oina insang mapum thongge makoina nganglaga kalam athauba laite hairaga loire tampha do khanna salon ba loiraga mapanda puduna la I
ꯅꯨꯡꯊꯤꯜꯅꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯃꯤꯇꯤꯟꯅꯤ ꯂꯝꯗꯝ ꯑꯗꯨꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯊꯧꯕꯨꯔꯦꯜ ꯃꯤꯐꯝ ꯃꯄꯨ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯦ ꯃꯤꯇꯤꯟꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯔꯒ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯊꯧꯕꯨꯔꯦꯜ ꯃꯤꯊꯣꯏꯕꯤ ꯋꯥꯔꯣꯜ ꯄꯤꯕ ꯍꯧꯔꯛꯏ ꯃꯤꯊꯣꯏꯕꯤ ꯃꯤꯇꯤꯟꯒꯤ ꯋꯥ ꯉꯥꯡꯕꯗ ꯇꯧꯐꯝ ꯊꯣꯛꯄ ꯄꯨꯝꯅꯃꯛ ꯍꯥꯏꯈ꯭ꯔꯒ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯄꯦꯟꯗꯕ ꯀꯌా ꯃꯊꯪ ꯃꯊꯪ ꯍꯥꯏꯊꯔꯛꯏ ꯃꯌꯥꯝꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯍꯥꯏꯔꯒ ꯅꯤꯁꯥ ꯊꯤꯡꯕꯗ ꯑꯣꯏꯅ ꯎꯕꯤꯔꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯦ ꯅꯤꯁꯥ ꯊꯤꯡꯕ ꯈꯛꯇꯒꯤ ꯂꯩꯕ ꯅꯠꯇꯦ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯋꯥꯠꯄ ꯁꯣꯊꯔꯤꯕꯗꯣ ꯃꯦꯟꯈꯠꯅꯅꯕ ꯍꯣꯠꯅꯕꯗ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯩ ꯃꯌꯥꯝ ꯈꯨꯕꯥꯛ ꯈꯨꯅꯔꯛꯏ ꯃꯤꯊꯣꯏꯕꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯒ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨꯅ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯃꯤꯄꯨꯝ ꯇꯤꯡꯅ ꯁꯔꯨꯛ ꯌꯥꯐꯝ ꯊꯣꯛꯏ ꯅꯨꯄꯤ ꯈꯔ ꯈꯛꯇꯒꯤ ꯅꯠꯇꯦ ꯌꯥꯝꯅ ꯀꯣꯏꯊꯣꯛꯆꯔꯔꯣꯏ ꯂꯩꯕꯥꯛ ꯑꯃ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯦ ꯃꯔꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯕ ꯃꯤꯑꯣꯏ ꯈꯔ ꯆꯪꯉꯤ ꯑꯃꯅ ꯇꯧꯔꯛꯂꯒ ꯃꯌꯥꯝꯅ ꯃꯍꯩ ꯆꯥꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯕꯁꯨ ꯌꯥꯔꯣꯏ ꯃꯌꯥꯝ ꯑꯃꯨꯛꯀꯁꯨ ꯈꯨꯕꯥꯛ ꯈꯨꯏ ꯊꯧꯕꯨꯔꯦꯜꯅ ꯊꯤꯟꯊꯗꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯦ ꯀꯦꯟꯗ꯭ꯔꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯊꯕꯅꯤ ꯑꯩꯈꯣꯏꯒꯤ ꯐꯝꯅꯥꯏꯕ ꯈꯔꯅ ꯃꯥꯒꯤ ꯅꯛꯁꯤꯟꯅꯕ ꯈꯔꯗ ꯈꯣꯏ ꯆꯣꯞꯂꯤ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯐꯝ ꯊꯣꯛꯇꯦ ꯃꯌꯥꯝꯅ ꯈꯪꯕꯤꯒꯗꯕꯁꯦ ꯃꯔꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯍꯤꯖꯝ ꯏꯔꯥꯕꯣꯠꯀꯨꯝꯅ ꯃꯊꯧ ꯈꯪꯉꯨ ꯍꯥꯏꯕꯅꯤ ꯅꯂꯥ ꯀꯣꯠꯂꯒ ꯆꯦꯡ ꯍꯋꯥꯏ ꯏꯁꯤꯡ ꯈꯔ ꯌꯦꯜꯂꯒ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ ꯈꯔ ꯁꯦꯝꯂꯒ ꯑꯣꯏꯕ ꯌꯥꯗꯦ ꯂꯩꯀꯥꯏꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯔ ꯆꯠꯂꯒ ꯁꯦꯜ ꯈꯨꯊꯥ ꯐꯖꯔꯒ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯍꯨꯠꯀ ꯎꯅꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯥꯛꯊꯨꯡ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯨꯏ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯂꯧꯕ ꯌꯥꯗꯕꯅꯤನ ꯑꯩꯈꯣꯏꯅ ꯊꯥꯒꯠꯂꯤꯕ ꯄ꯭ꯔꯙꯥꯟ ꯃꯦꯝꯕꯔꯗ ꯊꯥꯗꯔꯛꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛꯇꯤ ꯐꯪꯗꯦ ꯇꯟꯖꯥꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯈꯨꯠ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯃꯈꯥ ꯇꯥꯕꯤꯔꯛꯎ ꯃꯤꯊꯣꯏꯕꯤꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯝꯊꯍꯜꯂꯒ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯦ ꯅꯤꯁꯥ ꯆꯥꯕ ꯃꯁꯤꯡ ꯍꯟꯊꯔꯦ ꯃꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜꯅꯅꯤ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯁꯤꯗꯤ ꯂꯩꯉꯥꯛꯅꯁꯨ ꯌꯥꯒꯗꯕ ꯈꯣꯡꯖꯪꯀꯌꯥ ꯊꯤꯗꯨꯅ ꯆꯪꯁꯤꯟꯕ ꯃꯇꯝ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯕꯟ ꯇꯧꯒꯨꯝꯁꯤ ꯕꯟꯅ ꯁꯣꯛꯍꯜꯂꯤꯕꯁꯦ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯅꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯊꯕꯛ ꯂꯣꯏꯔꯒ ꯅꯣꯡꯃꯗ ꯄꯨꯡ ꯑꯃꯈꯛ ꯂꯝꯕꯤ ꯇꯪꯈꯥꯏ ꯐꯝꯗꯨꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯁꯤ ꯅꯨꯄꯤ ꯃꯌꯥꯝ ꯂꯥꯎꯅꯔꯛꯏ ꯃꯗꯨ ꯌꯥꯏ ꯃꯤꯊꯣꯏꯕꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯨꯔꯒ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯈꯣꯏ ꯄꯨꯡ ꯑꯃꯗꯒꯤ ꯍꯦꯟꯕ ꯌꯥꯗꯦ ꯃꯇꯝ ꯆꯥꯅ ꯌꯥꯅꯕ ꯃꯇꯝꯗ ꯊꯣꯛꯄꯤꯔꯛꯎ ꯃꯈꯥ ꯇꯥꯕꯒ ꯍꯌꯦꯡꯒꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯇꯧꯒꯗꯕ ꯈꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯇꯤꯟ ꯇꯧꯗꯨꯅ ꯁꯦꯜ ꯃꯥꯡꯍꯟꯒꯨꯝꯁꯤ ꯃꯇꯝꯁꯨ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯊꯧꯗꯥꯡ ꯀꯌꯥ ꯃꯅꯤꯡ ꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯦꯞꯆꯔꯒꯦ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯅꯤꯡꯕ ꯄꯨꯝꯅꯃꯛ ꯐꯣꯡꯗꯣꯛꯄꯤꯕ ꯌꯥꯒꯅꯤ ꯃꯇꯝꯗꯤ ꯌꯥꯝꯅ ꯂꯧꯕꯤꯒꯅꯨ ꯆꯥꯎꯕ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯍꯟꯖꯤꯜꯂꯛꯏ ꯇꯝꯐꯥ ꯆꯥꯎꯕ ꯎꯕꯗ ꯍꯥꯏꯔꯛꯏ ꯃꯈꯣꯏ ꯃꯄꯥ ꯏꯆꯦꯆꯥꯒꯤ ꯃꯇꯥꯡꯗ ꯃꯤꯇꯤꯟ ꯐꯝꯒꯗꯧꯔꯤ ꯍꯌꯦꯡꯗꯒꯤ ꯈꯣꯡꯖꯪ ꯀꯌꯥ ꯆꯠꯊꯒꯅꯤꯁꯨ ꯍꯥꯏꯔꯤ ꯌꯥꯎꯕ ꯆꯠꯄ ꯇꯥꯔꯤ ꯃꯈꯣꯏ ꯃꯄꯥ ꯑꯩꯅ ꯉꯛꯄ ꯑꯃ ꯂꯩꯔꯦ ꯃꯥꯅ ꯏꯁꯩ ꯏꯔꯦ ꯃꯤ ꯑꯇꯣꯞꯄꯅ ꯁꯛꯂꯦ ꯀꯝꯗꯧꯅ ꯏꯆꯦꯆꯥꯅ ꯂꯥꯜꯍꯧꯕꯒ ꯃꯔꯤ ꯂꯩꯅꯔꯤꯕꯅꯣ ꯆꯥꯎꯕ ꯇꯝꯐꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯩ ꯑꯦꯟꯁꯥꯡ ꯃꯄꯨꯝ ꯊꯣꯡꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯕ ꯃꯊꯧ ꯇꯥꯔꯤꯕꯅꯤ ꯇꯝꯐꯥ ꯃꯥꯏ ꯐꯠ ꯂꯩꯊꯣꯛꯂꯒ ꯅꯣꯛꯂꯒ ꯇꯧꯔꯤꯅꯤ ꯃꯈꯣꯏ ꯃꯄꯥꯒꯤ ꯃꯤꯒꯤ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯉꯥꯡꯕꯗꯣ ꯃꯃꯥ ꯂꯥꯜꯍꯧꯕꯁꯦ ꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯍꯧꯕꯗꯨꯗꯪ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯂꯩꯕꯥꯛ ꯏꯔꯥꯡ ꯍꯧꯍꯟꯕ ꯉꯝꯕ ꯃꯤ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛꯀꯤ ꯑꯣꯏꯅ ꯑꯑꯣꯟꯕ ꯄꯨꯔꯛꯄ ꯉꯝꯒꯗꯕ ꯊꯕꯛ ꯇꯧꯕ ꯃꯤ ꯑꯗꯣ ꯂꯩꯉꯥꯛꯀꯤꯗꯤ ꯌꯦꯛꯅꯕꯅꯤꯗꯅ ꯑꯗꯨꯕꯨ ꯏꯆꯦꯆꯥꯗꯤ ꯆꯨꯝꯅ ꯏꯁꯩꯗꯨꯃꯈꯛ ꯏꯖꯕꯅꯤ ꯃꯗꯨꯗꯕꯨ ꯂꯥꯜꯍꯧꯕꯒ ꯃꯔꯤ ꯂꯩꯅꯩ ꯍꯦꯛꯇ ꯍꯥꯏꯔꯤꯕꯗꯨꯕꯨ ꯆꯨꯝꯒꯗ꯭ꯔꯅꯦ ꯏꯁꯩꯗꯣ ꯐꯣꯡꯂꯤꯕ ꯀꯥꯡꯂꯨꯞꯇꯣ ꯃꯤꯆꯝꯅ ꯍꯦꯛ ꯐꯣꯡꯂꯕꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯔꯣꯏꯗꯕ ꯑꯗꯨꯗꯒꯤ ꯄ꯭ꯔꯙꯥꯟ ꯑꯗꯨꯅ ꯄꯥꯎ ꯑꯗꯨ ꯂꯥꯟꯅ ꯄꯤꯁꯤꯜꯂꯤ ꯑꯗꯨꯗꯒꯤ ꯏꯆꯦꯆꯥ ꯐꯥꯔꯤꯕ ꯏꯆꯦꯆꯥꯕꯨ ꯏꯁꯩ ꯃꯌꯦꯛꯇꯣ ꯁꯦꯜ ꯀꯌꯥꯗ ꯌꯣꯜꯂꯤꯕꯅꯣ ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯑꯏꯕ ꯄꯨꯝꯅꯃꯛ ꯀꯤꯗꯨꯅ ꯏꯕ ꯇꯣꯛꯈ꯭ꯔꯒꯅꯤ ꯇꯝꯐꯥ ꯆꯥꯎꯕꯒꯤ ꯋꯥꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜꯁꯦ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯏꯁ ꯏꯕꯁꯤꯁꯨ ꯌꯥꯝꯅ ꯂꯨꯕ ꯖꯥꯠꯅꯤꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯁꯤꯅꯦꯃꯥ ꯗ꯭ꯔꯃꯥ ꯁꯨꯃꯥꯡ ꯀꯨꯝꯍꯩꯁꯨ ꯏꯔꯤꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ ꯊꯥꯏꯅꯗꯤ ꯁꯨꯃꯥꯡ ꯀꯨꯝꯍꯩꯁꯦ ꯏꯅꯔꯝꯗꯦ ꯍꯥꯏꯌꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯏꯔꯦ ꯇꯝꯐꯥ ꯈꯪꯅꯤꯡꯅ ꯍꯪꯂꯛꯈꯤꯕꯅꯤ ꯃꯈꯣꯏꯗꯤ ꯐꯥꯗꯕ ꯖꯥꯠꯂꯣ ꯆꯥꯎꯕ ꯇꯝꯐꯥꯅ ꯈꯪꯅꯤꯡꯅ ꯍꯪꯕꯗꯨꯗ ꯍꯥꯏꯔꯛꯏ ꯑꯏꯕꯤ ꯌꯥꯝꯅ ꯂꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯌꯥ ꯋꯥꯅꯤꯡꯗꯅ ꯀꯅꯥꯅ ꯑꯐꯥꯎꯕ ꯃꯤꯒꯤ ꯄꯥꯔꯨꯔꯒ ꯈꯤꯇꯪ ꯁꯦꯝꯗꯣꯛꯂꯒ ꯏꯔꯥꯏ ꯂꯥꯏꯅ ꯇꯧꯕ ꯀꯌా ꯂꯩꯔꯛꯄꯅ ꯁꯤꯅꯦꯃꯥ ꯗ꯭ꯔꯃꯥ ꯁꯨꯃꯥꯡ ꯀꯨꯝꯍꯩꯗ ꯇꯤꯡ ꯄꯥꯟꯕ ꯑꯃꯠꯇ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯦ ꯑꯏꯕ ꯑꯃꯅ ꯑꯏꯕꯕꯨ ꯍꯥꯠꯇꯣꯛꯅꯔꯤꯕꯅꯤ ꯇꯝꯐꯥ
ꯃꯄꯨꯔꯣꯏꯕꯗ ꯉꯛꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯇꯥꯠꯀꯤ ꯑꯏꯕ ꯇꯥꯔꯦ, ꯃꯇꯝ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯅꯤꯡꯕ ꯁꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯛꯂꯤꯕꯁꯤꯒꯨꯝꯕꯅꯤꯅꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯈꯨꯗꯤ ꯄꯣꯁ ꯌꯩꯔꯛꯏ꯫ ꯆꯥꯎꯕꯅ ꯃꯈꯣꯜ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯥꯏꯔ ꯃꯥꯜꯂꯦ, ꯅꯈꯣꯏ ꯀꯧꯔꯛꯂꯦꯅꯦ꯫ ꯇꯝꯐꯥ ꯄꯥꯏꯔꯝꯕ ꯐꯤ ꯏꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯃꯈꯣꯏ ꯃꯄꯥ ꯀꯧꯔꯛꯂꯕꯅꯤꯅ ꯆꯠꯄ ꯇꯥꯕꯅꯤ, ꯍꯣꯔꯦꯟ ꯅꯆꯥꯁꯤꯡꯗꯣ ꯂꯥꯛꯂꯒ ꯆꯔꯥ ꯋꯥꯜꯍꯜꯂꯒ ꯊꯕꯛ ꯀꯥꯁꯨ ꯈꯔ ꯇꯧꯍꯜꯂꯝꯃꯨꯀꯣ꯫ ꯆꯥꯎꯕ ꯇꯝꯐꯥꯒꯤ ꯄꯨꯝꯂꯥꯡ ꯂꯥꯡꯕ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯍꯣꯔꯦꯟꯗꯣ ꯃꯤꯇꯤꯟꯗꯣ ꯐꯖꯅ ꯃꯄꯨꯡ ꯐꯥꯅ ꯈꯪꯖꯤꯜꯂꯒ ꯂꯥꯛꯎꯀꯣ꯫ ꯇꯝꯐꯥ ꯀꯔꯤꯃꯇ ꯍꯥꯏꯔꯝꯗꯅ ꯈꯣꯡꯊꯥꯡ 5-6 ꯊꯥꯡꯂꯨꯔꯒ ꯍꯥꯏꯔꯛꯏ, ꯃꯈꯣꯏ ꯃꯄꯥ ꯁꯦꯜ ꯈꯔ ꯄꯤꯌꯨ, ꯏꯆꯦꯆꯥ ꯊꯥꯗꯣꯛꯅꯕ ꯁꯦꯜ ꯈꯥꯏꯅꯔꯒ ꯄꯤꯅꯤ ꯍꯥꯏꯅꯔꯤ꯫ ꯆꯥꯎꯕ ꯈꯣꯟ ꯈꯔ ꯀꯟꯅ ꯍꯥꯏꯔꯛꯏ, ꯍꯦ, ꯃꯗꯨꯗꯤ ꯚꯣꯠ ꯀꯥꯔꯤꯕ MLA ꯑꯗꯨꯗ ꯇꯧꯍꯟꯒꯗꯕ, ꯃꯈꯣꯏꯅ ꯂꯩꯕꯥꯛꯀꯤ ꯍꯣꯠꯅꯖꯒꯦ ꯍꯥꯏꯕꯗꯨꯗ ꯃꯗꯨꯒꯤꯁꯨ ꯃꯅꯨꯡ ꯆꯟꯕꯅꯦ ꯍꯥꯏꯌꯨ꯫ ꯃꯗꯣ ꯑꯣꯏꯊꯣꯛꯀꯗꯕ ꯋꯥ ꯅꯠꯇꯦꯗ, ꯑꯩꯈꯣꯏꯅ ꯆꯔꯥ ꯍꯦꯟꯕꯒꯤꯁꯨ ꯃꯤꯔꯦꯞꯇ ꯍꯥꯏꯕ ꯍꯧꯅꯗꯦꯗ꯫ ꯍꯦ ꯇꯝꯐꯥ, ꯅꯪ ꯂꯥꯛꯈꯣꯅꯦ, ꯃꯄꯥꯟ ꯊꯣꯛꯍꯟꯕ ꯌꯥꯔꯣꯏꯗꯧꯔꯤ, ꯚꯣꯠꯄꯨ ꯀꯥꯔꯕꯗꯤ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯊꯕꯛ ꯈꯨꯗꯤꯡ ꯃꯈꯣꯏꯗ ꯇꯧꯍꯟꯒꯗꯕꯅꯤ꯫ ꯇꯝꯐꯥ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯒ ꯍꯥꯏꯔꯛꯏ, ꯃꯈꯣꯏ ꯃꯄꯥ ꯄꯤꯔꯣꯅꯦ, ꯃꯤꯅ ꯍꯣꯔꯦꯟ ꯈꯥꯏꯅꯔꯕꯗꯤ ꯄꯤꯗꯕ ꯌꯥꯔꯣꯏꯑꯕ, ꯑꯁꯨꯛ ꯂꯥꯏꯔꯈ꯭ꯔꯕꯁꯤꯗꯕꯨ ꯂꯨꯄꯥ 10,000ꯗꯒꯤ ꯇꯥꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯅꯦ꯫ ꯆꯥꯎꯕ 100 ꯆꯠꯄꯤ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯤꯔꯒ ꯍꯥꯏꯔꯛꯏ, ꯅꯪꯅ ꯍꯥꯟꯅ ꯍꯧꯗꯣꯛꯂꯨꯅꯨꯀꯣ, ꯁꯦꯜꯗꯣ ꯋꯥꯅ ꯇꯥꯜꯂꯤ ꯍꯥꯏꯕꯁꯤ ꯀꯥꯎꯗꯕ ꯐꯩꯀꯣ꯫ ꯈꯪꯗ꯭ꯔꯦꯗ, ꯂꯩꯀꯥꯏꯒꯤ ꯋꯥꯊꯣꯛ ꯑꯁꯤꯁꯨ ꯌꯥꯎꯗꯕ ꯌꯥꯗꯕꯅꯤꯅꯦ꯫ ꯁꯦꯜꯗꯣ ꯂꯧꯔꯒ ꯆꯠꯅ ꯇꯝꯐꯥꯅ ꯍꯥꯏꯔꯛꯏ, ꯁꯦꯜꯒ ꯄꯤꯕꯁꯤꯗ ꯃꯈꯣꯏ ꯃꯄꯥꯒꯤ ꯃꯈꯨꯠ ꯅꯤꯛꯄꯤꯗꯣ ꯍꯦꯛꯇ ꯍꯧꯏꯅꯦ, ꯑꯔꯧꯕ ꯑꯩ ꯏꯀꯥꯏꯀꯣ꯫ ꯇꯝꯐꯥ ꯅꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯏꯆꯦꯆꯥ ꯃꯥꯂꯦꯝ ꯐꯥꯔꯨꯕꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯀꯦꯟꯗ꯭ꯔꯒꯤ MLAꯅ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯤ꯫ ꯃꯩꯔꯥꯄꯥꯏꯕꯤ ꯀ꯭ꯂꯕꯀꯤ ꯃꯤ ꯄꯨꯝꯅꯃꯛ ꯁꯨꯅ ꯊꯧꯔꯝ ꯍꯧꯕꯒ ꯂꯣꯏꯅꯅ ꯏꯆꯦꯆꯥꯕꯨ ꯀꯧꯊꯣꯛꯇꯨꯅ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯔꯦꯞꯅ ꯍꯧꯒꯠꯇꯨꯅ ꯂꯩ ꯄꯔꯦꯡ ꯑꯗꯣ ꯃꯥꯂꯦꯝꯗ ꯄꯤꯔꯒ ꯍꯨꯛꯆꯤꯟꯗꯨꯅ ꯁꯤꯖꯔꯤ꯫ ꯂꯣꯏꯅꯅ ꯊꯧꯔꯝ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯏꯆꯦꯆꯥꯗ ꯋꯥꯍꯩ ꯈꯔꯗꯪ ꯍꯥꯏꯅꯕ ꯍꯥꯏꯔꯛꯏ, ꯏꯆꯦꯆꯥ, ꯂꯩꯇ ꯂꯥꯏꯔꯅ ꯌꯣꯝꯗꯨꯅ ꯃꯤꯔꯛ ꯇꯤꯟꯕꯁꯨ ꯐꯪꯗ꯭ꯔꯕꯤꯅꯤ, ꯑꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯋꯥ ꯉꯥꯡꯉꯨ ꯍꯥꯏꯔꯛꯄꯗ ꯍꯨꯃꯥꯡ ꯀꯥꯖꯔꯤ, ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯞꯅ ꯃꯌꯥꯝꯗ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯍꯧꯔꯒ ꯂꯩꯔꯤꯕ ꯃꯤꯐꯝ ꯃꯄꯨ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯗꯒꯤ ꯑꯌꯥꯕ ꯂꯧꯖꯔꯒ ꯑꯩꯕꯨ ꯃꯌꯥꯝꯅ ꯑꯁꯨꯝꯅ ꯇꯧꯕꯤꯕꯗ ꯃꯇꯤꯛ ꯆꯥꯗꯕꯤꯅꯤ, ꯑꯩꯍꯥꯛ ꯑꯐꯥꯎꯕ ꯑꯏꯕꯤ ꯅꯠꯇꯦ, ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯊꯧꯔꯝ ꯑꯃ ꯊꯣꯛꯄꯗ ꯌꯥꯎꯕ ꯌꯥꯅꯕ ꯃꯇꯝꯒꯤ ꯊꯣꯛꯂꯕ ꯑꯃ ꯏꯔꯒ ꯍꯦꯛ ꯁꯔꯨꯛ ꯌꯥꯍꯟꯕꯅꯤ꯫ ꯍꯟꯗꯛꯀꯤ ꯏꯁꯩ ꯑꯁꯤꯁꯨ ꯇꯁꯦꯡꯅ ꯏꯁꯩꯅꯤ ꯈꯟꯗꯨꯅ ꯏꯈꯤꯕ ꯅꯠꯇꯦ, ꯀꯞꯅꯤꯡꯅ ꯊꯥꯏꯅ ꯂꯥꯏꯔꯤꯛ ꯇꯝꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯅ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯐꯖꯕ ꯏꯁꯩ ꯑꯃꯇꯪ ꯏꯌꯨ ꯍꯥꯏꯗꯨꯅ ꯂꯝꯕꯤ ꯋꯥ ꯑꯣꯏꯅ ꯍꯥꯏꯕꯅꯤ꯫ ꯑꯩꯍꯥꯛꯇꯤ ꯂꯥꯏꯔꯕꯤ, ꯏꯔꯩꯕꯥꯛꯀꯤ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯗꯗꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ, ꯑꯗꯨꯅ ꯂꯝꯖꯤꯡ ꯑꯣꯏꯔꯒ ꯏꯁꯩꯅꯤꯁꯨ ꯈꯪꯗ ꯁꯩꯔꯦꯡꯅꯤꯁꯨ ꯈꯪꯗꯅ ꯏꯔꯒ ꯊꯝꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯁꯪꯕꯗ ꯑꯏꯕꯗꯣ ꯑꯃꯨꯛꯇꯤ ꯌꯦꯡꯉꯤ, ꯑꯗꯨꯒ ꯋꯥꯍꯩ ꯍꯥꯞꯆꯤꯟꯕ ꯂꯧꯊꯣꯛꯄꯗꯤ ꯇꯧꯖꯩ꯫ ꯅꯣꯡꯃ ꯌꯥꯝꯅ ꯊꯥꯖꯗꯅ ꯏꯃꯥꯟꯅꯕꯗꯣ ꯅꯨꯡꯊꯤꯜ ꯇꯥꯂꯛꯇ ꯐꯥꯎꯖꯤꯜꯂꯛꯈꯤ꯫ ꯑꯩꯗꯤ ꯁꯤꯟꯗꯣꯛꯇꯨꯅꯁꯨ ꯊꯝꯕ ꯅꯠꯇꯦ, ꯆꯦ ꯑꯗꯨ ꯄꯨꯊꯣꯛꯂꯒ ꯌꯦꯡꯍꯟꯕꯗ ꯄꯨꯗꯨꯅ ꯆꯠꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯏꯁꯩ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯁꯨ ꯈꯪꯖꯗꯦ, ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯖꯔꯒ ꯂꯣꯏꯖꯔꯒꯦ, ꯃꯌꯥꯝꯅ ꯑꯩꯕꯨ ꯑꯋꯥꯕꯗꯒꯤ ꯀꯟꯕꯤꯕꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯔꯦꯞꯄꯨ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯍꯤꯡꯂꯤꯕ ꯃꯈꯩ ꯀꯥꯎꯖꯔꯣꯏ꯫ ꯃꯌꯥꯝ ꯈꯨꯕꯥꯛ ꯈꯨꯅꯔꯛꯏ꯫ ꯊꯧꯕꯨꯔꯦꯜꯅ ꯊꯣꯛꯂꯛꯇꯨꯅ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯍꯨꯠꯄꯨ ꯀꯧꯁꯤꯟꯗꯨꯅ ꯋꯥꯍꯩ ꯑꯃ ꯑꯅꯤꯗꯪ ꯊꯝꯕꯤꯔꯅꯕ ꯍꯥꯏꯖꯔꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯍꯨꯠ ꯆꯤꯡꯂꯦꯝꯅ ꯆꯪꯂꯛꯏ꯫ ꯃꯌꯥꯝꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯃꯌꯥꯝꯗꯒꯤ ꯑꯌꯥꯕ ꯂꯧꯔꯗꯨꯅ ꯃꯌꯥꯝꯒꯤ ꯏꯆꯦꯆꯥ ꯏꯆꯜꯏꯕꯦꯝꯃ ꯃꯥꯂꯦꯝꯗꯤ ꯃꯍꯥꯛ ꯑꯁꯦ ꯀꯔꯤꯁꯨ ꯈꯪꯖꯗꯕꯤꯅꯤ, ꯍꯥꯏꯖꯔꯤꯕ ꯑꯁꯤꯃꯛꯅꯤ ꯃꯥꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯍꯥꯏꯕꯗꯣ꯫ ꯃꯌꯥꯝ ꯈꯨꯕꯥꯛ ꯈꯨꯔꯛꯏ꯫ ꯃꯤꯍꯨꯠꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯅ ꯂꯩꯕꯥꯛꯀꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯤꯡꯗꯨꯅ ꯍꯣꯠꯅꯖꯔꯤꯕꯁꯦ ꯆꯍꯤ ꯀꯌꯥꯅꯣ ꯆꯪꯅ ꯃꯤꯈꯜ ꯊꯦꯡꯅꯔꯤꯕ, ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯗ ꯃꯤꯌꯥꯝꯅ ꯌꯥꯔꯦ ꯍꯥꯏꯗꯨꯅ ꯊꯥꯒꯠꯄꯤꯕ, ꯆꯍꯤ ꯀꯌꯥ ꯆꯪꯅ ꯍꯣꯠꯅꯔꯕꯁꯨ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯃꯤꯡꯊꯣꯜꯒꯤ ꯃꯃꯤ ꯑꯃ ꯐꯥꯎꯕ ꯇꯥꯗꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯦꯆꯥ ꯃꯥꯂꯦꯝꯅ ꯁꯨꯝꯅꯒꯤ ꯏꯁꯩ ꯑꯃꯈꯛꯅ ꯈꯨꯡꯒꯪ ꯑꯃꯕꯨ ꯃꯤꯀꯞ ꯊꯣꯛꯍꯟꯕꯒꯤ ꯄꯨꯂꯤꯁꯅ ꯐꯥꯕꯕꯨ ꯐꯥꯖꯁꯅꯨ, 100ꯔꯛ ꯐꯥꯍꯜꯂꯨ, ꯑꯩꯅ ꯍꯦꯛ ꯍꯤꯡꯂꯤꯕ ꯃꯈꯩ ꯂꯧꯊꯣꯛꯀꯅꯤ꯫ ꯃꯌꯥꯝ ꯑꯃꯨꯛꯀꯁꯨ ꯈꯨꯕꯥꯛ ꯈꯨꯏ꯫ ꯃꯤꯍꯨꯠꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯌꯥꯝꯕꯨ ꯋꯥꯈꯜ ꯈꯟꯊꯕ ꯉꯝꯍꯟꯕ ꯍꯥꯏꯕꯁꯦ ꯃꯔꯩꯕꯥꯛꯄꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯗꯨꯅ ꯊꯃꯣꯏꯗꯒꯤ ꯊꯣꯛꯂꯛꯄ ꯈꯣꯟꯊꯥꯡ ꯑꯣꯏꯕꯒꯤꯅꯤ꯫ ꯃꯌꯥꯝ ꯂꯦꯞꯇꯨꯅ ꯈꯨꯕꯥꯛ ꯈꯨꯔꯤ꯫
ꯃꯤꯍꯨꯠꯇꯤ ꯂꯦꯞꯇꯅ ꯃꯈꯥ ꯁꯝꯊꯔꯛꯏ꯫ ꯀꯨꯝꯁꯤ ꯆꯍꯤꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯕꯥꯛ ꯅꯤꯡꯕꯤ ꯏꯆꯦꯆꯥ ꯃꯥꯂꯦꯝꯒꯤ ꯃꯤꯡꯗ ꯑꯥꯒꯁꯀꯤ ꯇꯥꯡ 10 ꯈꯨꯗꯤꯡꯒꯤ ꯏꯔꯣꯜ ꯏꯔꯝꯗꯝꯕꯨ ꯌꯣꯛꯈꯠꯄꯤ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯅꯥ ꯑꯃ ꯂꯥꯟꯊꯣꯛꯆꯔꯒꯦ꯫ ꯃꯌꯥꯝ ꯈꯨꯕꯥꯛ ꯈꯨꯕꯒꯤ ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯅꯨꯡꯗ ꯂꯥꯡꯅꯔꯛꯏ꯫ ꯃꯤꯍꯨꯠꯅ ꯃꯌꯥꯝ ꯂꯥꯡꯕꯒꯤ ꯃꯔꯛꯇ ꯍꯥꯏꯔꯛꯏ, "ꯃꯌꯥꯝ ꯑꯃꯨꯛꯇ ꯂꯥꯡꯕꯤꯒꯅꯨ꯫ ꯃꯌꯥꯝꯅ ꯂꯥꯡꯕꯒꯤ ꯃꯔꯝꯁꯨ ꯈꯪꯖꯩ꯫ ꯑꯩꯅ ꯄꯤꯖꯒꯗꯧꯔꯤꯕ ꯃꯅꯥ ꯑꯁꯦ ꯑꯩꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡꯗ ꯅꯠꯇꯦ, ꯏꯆꯦꯆꯥ ꯁꯩꯊꯥꯕꯤ ꯃꯥꯂꯦꯝꯒꯤꯗꯅꯤꯀꯣ꯫ ꯑꯏꯕꯕꯨ ꯌꯣꯛꯈꯠꯄ ꯍꯥꯏꯕꯁꯦ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯟꯗꯝꯅꯤ, ꯂꯣꯏꯅꯅ ꯏꯔꯣꯜꯕꯨꯁꯨ ꯍꯤꯡꯍꯟꯒꯗꯧꯔꯤꯕꯅꯤ꯫ ꯊꯥꯏꯅꯒꯤ ꯄꯥꯎꯔꯧꯗ ꯊꯥꯡꯗꯒꯤ ꯀꯣꯂꯣꯝꯅ ꯍꯦꯟꯅ ꯃꯌꯥ ꯊꯧꯏ ꯍꯥꯏꯕꯒꯤ ꯑꯁꯦꯡꯕ ꯈꯨꯗꯝ ꯑꯣꯏꯍꯟꯕꯤꯔꯣ꯫ ꯑꯏꯕ ꯈꯨꯗꯤꯡꯃꯛ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯅꯨ꯫ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯕꯨ ꯀꯟꯁꯤ ꯍꯥꯏꯔꯕꯗꯤ ꯈꯨꯠꯇ ꯀꯣꯂꯣꯝ ꯄꯥꯏꯈꯠꯄꯤꯌꯨ." ꯃꯌꯥꯝ ꯂꯥꯡꯗꯨꯅ ꯈꯨꯕꯥꯛ ꯈꯨꯅꯔꯤ꯫ ꯃꯤꯍꯨꯠꯅ ꯃꯈꯨꯠ ꯂꯣꯟꯅꯔꯒ ꯃꯈꯥ ꯇꯥꯔꯛꯏ, "ꯃꯁꯤ ꯍꯥꯏꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ." ꯃꯤꯇꯤꯟꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯕ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯄꯨꯝꯂꯥꯡ ꯂꯥꯡꯂꯤ꯫ ꯃꯔꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕꯤ ꯇꯝꯐꯥ ꯐꯝꯕꯗꯒꯤ ꯍꯧꯒꯠꯂꯒ ꯈꯨꯕꯥꯛ ꯈꯨꯗꯨꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ, "ꯃꯈꯣꯏ ꯃꯄꯥꯅ ꯍꯥꯏꯕꯗꯣ ꯆꯨꯝꯃꯝꯃꯦꯗꯅ, ꯀꯣꯂꯣꯝꯅ ꯊꯥꯡꯗꯒꯤ ꯍꯦꯟꯅ ꯊꯧꯏ ꯍꯥꯏꯕꯗꯣ꯫